Mayambu Amazing Bible Prophecy Ministna Taram Noksari Nasisu Moroi Bawang Ani Khangnainam Nasi Ahan Bawang da Nisha Chaba si Bible na thingbra Anishu Bawang na Hakchangi apamba touba si Ishorgi marida kayam kaibage Masi karamna lanthengnagani hariba moroi bawang ani asigi maramda aikoi nainamina si ahanbada aikoi ishora padana tawse ba ishor akoi maruina naki bible gi matuina nisha puja saba drug na singba saba si yabra yata privacy gi maramda mukhara naina gadawri aduga amana aikoi gi Hakchangi anungba apamba matung ina touba asina ipan haklena ba marida kayam kaibage aduga masi matau karamna aikoina lanthengnagani hariba topic ani sigi maramda aikoina nainagani masida nahana po pibiu paisho thawai sangba pinabiu aina ngamba khuding chuna haki matung ina bible gi matung ina wahenbiu aduga hariba topic ani sida lanthengnari ba isnau singda sunahana bo pibizuna matau karamna masibu maithiba pikadagi hab sunahana khanganbiu thawai sangba na mokhogi thamoida ngangbiu Prabhu Yesu Christa gi mingda kurumjari amen ahan bai khoi topic ta changjan ji Nisha Chaba se Bible nai thingbra hoi thingi masigi ekhona samdam ne yeng na se chnau cha ahan bada Maheron 129 da ekhoi mi object symbol matun da ekhoi na kari sagani habdu gi maram da ekhoi gi hakchang ji ekhoi na chari ba asina semak pani aduna maram oiduna ishorna ekhoi na taibung mi bena khona pap tau jing da kari sagani habse Ishorna Maheron 129 da hai Masina haibigi matung nade adudagi ishorna hake yengu malem apumbagi laimaida leiba mahi marong panba pambi khuding amasung mahida maru yawbo opal khuding aina nakoida pirabni madu nakoigi da machinja koigini haidi ahanba khoina chaga da chinjak che opal wapan ki mahi marong che khoina chaga ne hamni aduna Eden Garden da maru aina ahingbagi upambi haiba che horami masigi mahi saraga Base Hingba Biblena aduga Maheron 2 gi tratuga tratektam ishona hai Masi mo khoina samni yengje ko tratuktam habje Jehovana Adam da hai madudi upala sida inkola sida horibo upala gi mahi kuding na khoina sabe ye hai trateta adubu aphabata khangnaba upala gi mahi di nangna sagunu maramdi madu sarabu namita nahak soidana sigine hamne maduna habadi karigino aiti ai khoida Kana roidaba, ekoida paroidaba, apaba phal poroidaba, sinjak se ishona saadni ai athing mudo masida num pire habsine sagadabna karino saroidabna karino habje ga athing muje bible na ekoida make singna pikreba khoi samjala ji snausa adu sinjak ki oina sinjak ki maram da topic te sanjan manna tabrina ina sidagi principle oina longna ningibje karino ade aduna ekoi gi hakchang phagadaba sinjak sing ado ishona saab kai sukaide adu bunni shapu sahib ji ekoi gi hakchang man ngai gi masang ne aduna masi saab yade Proverb 26 ki 2 da asumna hai koi pai pariba uchekum pariba sandrang gum maram leitana sirap lago hamne kariguma atyada uchek paibu uragadi namidani ga matam da sambang paibu uragadi maram amlai madudi karino mukthudi paiba natraga tinkang paibi gi uchek na paibi ne adumai thuduna ekoi gi haksang da anaba lak paib se karigino haidi ishona sabe gi niyom chaw haina pi gi pichindak sing chadaba madu thugai rak padagi ekoi gi chinjaki saba gi haina biche thugai rak padagi ekoi da anaba lak paneba maram leitana anaba habsi laweba madu gi da ma ekoi na Nisha Chaba je yade aduga bible da ju ekoi na yam pi yu thakpaje yade na bible da pi adubu bible da yu haraga di makhal ani lai amana angur mahi ji yu haina haine amasidi hakchang am phaba poni masi thakpe adubu koina hama yawba koina fermented Nisha Chaba angur mahi oro any hai mahi oro adugu masing je bible na mukho ji yu haina khanai masidi koina hamai hapaga semane masidi thakpa yade masigi maramda Proverb 20 gi Proverb paro kun gi amada hai Judi yang nani ni ma nong nani ni mai ka ba judi khana chaina bani maduna lamungna ba mahakti asing banate aduna jugi maram da yamna haira roge isnaw sing ekoi gi samasa numi khuding ma ekoi gi maite harusu prithip da lebing pung khuding mo che hoji ju thakta blaite manipur ju nupa sami gi manung da yamba 90% de ju thae ju thakpa ka anjana thakpa misna ju ngaw ga kari tawi leba kang khong cha ali khanna ba nupi ngang do on nei bi gi thabu adu ma yam se tawi haina bible na nu mai khna hai aduga 23 gi 29 30 da jai
kanagi awab laibage kanagi puning wapa laibage kanagi khanda chainaba sing laibage kanagi wakat pasing laibage maram laitana kanagi sok pan pasing laibage kanagi mit ngang bage makhoi di yu kuina taiba yansinaba yu thiba saliba makhoi ni hane punamak problem de khanda chainaba nupi angang da tathina tauba nupi angang da onaiba nupi angang bu hatpa tauba de min aksang ngang liba khudimak se karamba missing the lay you thakpa missing the lay Nisa Chaba missing the lay havni aduga 23 gi 31 32 da you no ngang labda madu de yeng nugunu tengota masu phajarabda madu nithina maduna nithina sanglabda aroibda madu lingumna chi lindu gumna mahu kamseli yani you thakje Nisa karaba ngasi je pung ngawraba matamdi khoi karisu khangloiba adubu mai gi Nisa lakpa nawala pa matamdi Masi na ikoi hakchang da sikpa na uje oeba aduna masi gi sikpa na baje phanaben haidna kana misna juning hanba yawe masi tongnari se masi neba sinau sa yu yam phatte makoi gi brain da so phatte yu thakpa jata kari leina tina la e habje khoina khangi bible na madu gi tamutimne liver gi anaba adigi khoina heart ki problem khangde asina singba me amse yu thakpa de gi laeba aduna ikoi gi brain ju yam phatlande yu thakpa jina Masi maram dadi ayam ngangaroi mayam ni hena khanabani aduna yu thakpa je yadabani na aduna yu je kai yadabna haidi hakchang phalandabani ne maram aduna hakchang phalandabani sha khuding mokse aikoina suru khaini ade na chingba khuding mokse kwa asina chingba khuding mokse aikoina saba phatteba Masi ado bible de jo haibne ai text de hajara roge bible da mi khohi phawba apaba khohi jibo hendin sa agunu haina haibne heman ba habje khudimuk amata phatte habje isnauna nishane ba aduga mu ikhone yengse first Corinthians 3 16 17 ja amu hai na koi di ishorgi laisangni sangni ham ko ishorgi laisangni aduba ishorgi thawaina na koi gi nungda lai haba na koi khangra kana gumbana mina ishorgi laisang adu mangalabdi ishona mahapu mangangani maramde ishorgi sangdi asengmani sang adu na koi ni hani Bible na habje kari gidam aikhoina Nisa Chaba mai maram patna pire maramdi aikhoigi hakchang je kanagi ishorgi laising neba moroina aikhoigi hakchang haibje aikhoigi pungning aikhoigi thamoi je masida aikhoigi ishorgi thawai chang maduna leibieba aduna thawai chang mana leiba mafam je ishona leiba mafam jibu mandir natraga laising haina khangneba asuk sengba ishorgi leifam moidiba mafam atai de ju ishona ko magi leifam je akhona check building char room madu da mana leiteba koina kawi da bje ishona ikoi taibu mi bi akoi gi thamoi da ikoi gi hakchang da thawai simbu mapan leibi je masiden phangmne asugumba ishogi leifamoi riba mase ikoi na mangthoi damne kamai mangthokani koina Nisa Chaba yu thakpa adigi kwajarda saba adigi drug kapa asina chingba akoi gi hakchang bu kari gumba hiramam da akoi gi pungning hakchang bu sohan gadaba khuding magna pap na su aikhoigi ishorgi laisang ase mangal leba pasiba mangan bigi maram yameba aduna Nisa punsa ju pasina ju ishorgi laisang ge mangale maram bodina ikhoina masi saroi dawne first Corinthians 19:20 de ju sumla hai masi gi 19 da habje aikhoje ishorgi asengma mafamni laisang ni habneba ishorgi thawai aseng bigi laisang ni habjini masi ikhoina ishorgi phangbani nakhoina sagi oidre kunda nakhoje maman piduna laikhrabni maram aduna nakhoigi hakchang de ishobu matik mangan piu habni ishobu thagalu habni nakhoigi in your spirit nakhoigi thawaida nakhoigi wangang changlangda aduga ikhoigi hakchang de ishobu thagalu habni koina kamaina ishobu thaga kan habdi koina hakchang phana leiba koina pungning wakhal jina ishogi maramda khanba aphaba tawba pap tawdana leiraba matamda ikhoina ishogi asengba se ishobu ikhoigi laisanga chida ishobu thagat pa habdo oigini habse masineba aduga first Corinthians 9:25 taju asumna hai sanaroi khudingmangna maram puna mukta masa khudum chale habni hadim makok thongge tanari ba khudingma aduna masa khudum chale makoina mangba yaba luhup adu phangna ba honai adu bo ikhoidi manglo de luhup phangna ba tawdimne sanaroi khudingma tawje keno time pam ge mingsal
ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯂꯨꯍꯨꯞꯇꯨꯒꯤꯗꯃꯛꯇꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯍꯨꯞꯁꯤꯒꯤꯗꯃꯛ ꯃꯤꯁꯤꯅ ꯁꯤ ꯆꯥꯕ ꯌꯥꯏ ꯁꯤ ꯆꯥꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯗꯥꯏꯠ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯂꯝꯖꯦꯟ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯇꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯦꯕ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯐꯅ ꯂꯩꯔꯒ ꯏꯁꯣꯔꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯕꯗꯣ ꯑꯗꯨꯅ ꯑꯣꯏꯒꯅꯦꯕ ꯗꯥꯅꯤꯌꯦꯜ ꯁꯗ꯭ꯔꯥꯛ ꯃꯦꯁꯥꯛ ꯑꯕꯦꯗꯅꯦꯒꯣ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯏ ꯃꯈꯣꯏꯅ ꯑꯔꯨꯕ ꯐꯤꯕꯝ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯣꯔꯒꯤꯗꯃꯛ ꯆꯞꯁꯨꯡꯅ ꯂꯦꯞꯄ ꯉꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯍꯛꯆꯥꯡ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯐꯕꯁꯤꯒ ꯃꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯂꯩꯅꯕ ꯃꯔꯤꯁꯤ ꯌꯥꯝ ꯐꯒꯅꯦꯕ ꯑꯗꯨꯅ ꯏꯁꯣꯔꯒ ꯂꯩꯅꯕ ꯃꯔꯤ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯒꯗꯤ ꯏꯁꯣꯔꯒ ꯂꯩꯅꯕ ꯃꯔꯤ ꯐꯔꯣꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯏꯟꯅꯕ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯅꯥꯊꯦꯝꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯌꯣꯛꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ 1 Corinthians 10:31 ꯑꯁꯨꯝꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯥꯕ ꯑꯣꯏꯔꯕꯁꯨ ꯊꯛꯄ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯇꯧ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯩꯅꯤ ꯆꯥꯕꯁꯤꯅ ꯇꯂꯞ ꯆꯥꯕꯁꯤꯅ ꯑꯗꯨꯒ ꯗ꯭ꯔꯒ ꯀꯥꯞꯄꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯏꯁꯣꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯗꯦꯕ ꯏꯁꯣꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯇꯧꯕ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯃꯍꯥꯛꯀꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯃꯤꯌꯥꯝꯕꯨꯁꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯕ ꯃꯇꯝꯗ ꯈꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄꯥꯔꯠꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯒꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯥꯟ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯦꯡꯅꯒꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯃꯁꯤꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯁꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯂꯩꯅꯕ ꯃꯔꯤꯗ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡ ꯈꯨꯕꯝ ꯐꯥꯎꯕ ꯃꯥꯡꯍꯟꯒꯅꯤ ꯑꯩꯈꯣꯏ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯉꯣꯏ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯞ ꯇꯧ ꯂꯩꯒꯅꯤ ꯄꯥꯞ ꯇꯧꯕ ꯃꯤ ꯑꯃꯇ ꯁꯔꯒ ꯆꯠꯂꯣꯏꯕ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯁꯦ ꯑꯔꯦꯝꯕꯅꯦꯕ ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤꯀꯣ ꯖꯣꯟ 3:6 ꯍꯥꯏ ꯑꯩꯈꯣꯏꯅ ꯖꯣꯟ 3:5 ꯄꯥꯔꯗꯤ ꯅꯈꯣꯏ ꯅꯧꯅ ꯄꯣꯛꯇ꯭ꯔꯒꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧꯂꯩꯕꯥꯛꯇ ꯆꯠꯂꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨꯒ 6 ꯍꯥꯏ ꯍꯛꯆꯥꯡꯗꯒꯤ ꯄꯣꯛꯄ ꯃꯍꯥꯛꯇꯤ ꯍꯛꯆꯥꯡꯅꯤ ꯊꯋꯥꯏꯗꯒꯤ ꯄꯣꯛꯄ ꯑꯗꯨꯅ ꯊꯋꯥꯏꯅꯤ ꯍꯛꯆꯥꯡꯗꯒꯤ ꯄꯣꯛꯄ ꯑꯗꯨꯗꯤ ꯍꯛꯆꯥꯡꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯇꯥꯏꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯥꯞꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯃꯤ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯄ ꯃꯥꯒꯤ ꯏꯁꯣꯔꯒꯤ ꯂꯝꯆꯠꯇ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕ ꯑꯐꯕ ꯃꯤ ꯍꯥꯏꯕꯗꯨꯅꯦꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏꯒꯤ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯇꯥꯏꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯍꯛꯆꯥꯡꯒꯤ ꯃꯤꯁꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯈꯔ ꯍꯥꯏꯖꯈ꯭ꯔꯦ ꯔꯣꯃꯥꯟꯁ 8ꯁꯦ ꯃꯁꯤ ꯐꯖꯅ ꯅꯩꯅꯕꯤꯌꯨ ꯑꯥꯏꯗ 1 to 4ꯗꯁꯨ ꯑꯩꯅ ꯃꯃꯥꯡꯒꯤ ꯁꯦꯞꯇꯔꯗꯒꯤ ꯇꯣꯄꯤꯛꯇ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪꯁꯦ ꯉꯥꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯗꯨꯅ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯃꯤꯁꯤꯡꯗꯣ ꯏꯁꯣꯔꯅ ꯃꯔꯥꯟ ꯁꯤꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯄꯥꯞ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯀꯌꯥꯝ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯁꯦ 5-6ꯇ ꯌꯦꯡꯃꯤꯟꯅꯁꯤ ꯏꯪꯂꯤꯁꯀ ꯃꯅꯤꯄꯨꯔꯒꯗꯤ ꯈꯔ ꯆꯥꯟꯅꯗꯦ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯃꯔꯝꯗꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯏꯟꯗ꯭ꯔꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨꯅꯤ ꯂꯩꯕꯁꯤꯡꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯝꯃꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯔꯝꯗ ꯈꯜꯂꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗꯨ ꯀꯩꯅꯣ ꯑꯗꯨ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯦꯡꯊꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯉꯥꯛꯇ ꯈꯟꯒꯅꯦꯕ ꯑꯁꯤꯒꯨꯝꯕ ꯃꯤꯗꯨꯗꯤ ꯁꯩꯇꯥꯟꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯁꯤꯡꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯝꯃꯤ ꯍꯥꯏꯕꯅꯤ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯒ ꯉꯥꯡꯕꯤꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯏꯁꯣꯔꯗ ꯃꯈꯥ ꯄꯣꯜꯂꯒ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯊꯦꯝꯕ ꯃꯥꯌꯣꯛꯅꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯒꯅꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯐꯕ ꯄꯥꯎꯗꯝ ꯃꯤꯄꯨꯝꯗ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯨꯝꯕ ꯑꯐꯕꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯦꯕ ꯃꯁꯤ ꯊꯋꯥꯏꯅ ꯆꯤꯡꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯁꯤꯗ ꯍꯥꯏ ꯑꯗꯨꯒ ꯚꯔꯁ 6 ꯌꯥꯝ ꯂꯩ ꯏꯪꯂꯤꯁꯇꯅ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯈꯟꯕ ꯑꯗꯨ ꯁꯤꯕꯅꯤ ꯍꯥꯏ ꯑꯄꯥꯝꯕ ꯈꯟꯕ ꯑꯗꯨ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯃꯔꯝꯗ ꯈꯟꯕ ꯑꯗꯨ ꯍꯤꯡꯕꯅꯤ ꯑꯃꯁꯨꯡ ꯏꯪꯊꯕꯅꯤ ꯍꯥꯏ ꯏꯪꯂꯤꯁꯀꯗꯤ ꯀꯥꯏ to be carnally minded is there carnally minded carnal adi hakchangi oina oiba aningba apamba puning leiba haidi akhoi gi hakchana ningba digi matuna akhoi khalduna leiba tauriba do mi ado asibani haine siba haibdi keno akhoi bible da hai romans 6:20 pa ke thongmundi siba haibni masina haiba ki athadi karino hakchangi matuna akhoi gi hakchangi matuna tauriba missing khalliba hakchangi apamdagi matuna khallaga tauriba missing ado makhoi adum pap taweba pap tawbudu maramodina asibani haibsineba ikoi miyebase if adam je hek pap tawdringai gi mamangda makhoida thawai gi oeba mind puning adu leba ishorgi aning ba pam tawba katagi puning adu leba adu pap tawgro matung dai adugumba puning adu kaidori haibu matamda koi hakchangi aning ba pam tawbi puning leba koi gi brain je saruk ani thona khaidoi masi yam maruai aikoina lower nature haidi aikoina lower nature de akoi gi hakchangi aning ba kalakpa aikoina passion appetite desire je masina akoi gi hakchangi aning ba pamba aduga chaba thakpa aduga apamba sina control toribse masi aikoina lower nature ne masi buneba aikoina flesh haiji masi je akoi gi higher power haidi akoi brain gi sarukta higher power haibadi karino haidi aikoina conscience reason will power haidi aikoina apopata khantana bagi shakti khangbang bagi shakti aduga aikoina tawgena ningbagi shakti je masineba haiba shakti asina control tawgadabneba akoi gi hakchangi shakti jini adubu pap tawba misingdadi aikoina kaidawe matana ngasai hakchangi oiba aikoina lower nature haibji hakchangi apamba sing asina akoi gi puningi awangba koki wakhal mayam je akoi brain gi saruk je masibu control taweba madun maram moduna pabam tawe masi maram da chaine noma picture padana tawga ai ngangjara ke matam charagadi madu maram de yengji ko aduni masina harib je yam maru ai aduna akoi hakchangi matuna hakchangi apam dugi matuna khanduna hingba habse asibni habdi ishoga mari yamna phatre ko masi suki matik phatre aduga 7 item yo maramdi hakchangi apamba khanba se to be carnally minded asi ishorgi yengnabani habne ishorgi yengnaba habdi pato bo mido ishorgi yengnabani pap anum tawdun leiba saitan ishorgi yengnabani maramdi saitan ishorgi anungbugi mayukta taweba madu yengnabani habne sida aduga masi ishorgi wanda thangi makhazu ponde habdi wanda thang adu induna chatpangamde habneba masingam sungam loi habne aduga barsaita sidaga maram aduna hakchangda leiba makoina ishobu pelan bangamde hakchangda leiba habdi hakchangi khoi mitki khoi hakchangi indri manga leiri hairaba indri manga sina hairakwa inchilakpado madu tawbu mi ado khoina ishorgi apel tawbu ngamoy habdi pap adum tawduna leigneba aduna hakchangi aningba matuna tawtardi ishoga khoi leinaba marija tatle christian yaraga ju christian tapo chamana masi yam phatteba khoi ishoga akhoi ge matam punam kena khaidong hali asina ishoga akhoi ge yengnabo heleba aduga 13-14 dom yengchi maramdi na khoi na hakchangi matung na leirabdi na khoi sigini hamni sigini adi adum pap tawbani na adum sigini adubu na khoi na thawai gi mapana hakchangi thabak sing adu sihalabdi na khoi hingani aduna masi akhoi gi hakchangi aning mapam je thugaini agi maram amakhangai matidi thawai asengmane akhoi da thawai asengmana haibdu adugi matung ne inba taragadi adugi matung ne sappa taragadi akhoi na hakchangi apam sing do loina namalani akhoi na pap tawroi ishoga phaw mari leirani habjin maramdi ishogi thawaina singniba makhoi punama ishogi masasini ishogi thawaina singba ikhoje ishogi masasing oire thawai sangna singbidaba mi do ishogi masa oire hakchangi matung ne satpa mi sina thawai sangna singbide madu kanai masa oire saitangi masa oire ba komu yengje ko Colossians 5:16-17 dazu sumna hai madude aina hari madude thawai gi mapana chalo adu rebina koi hakchangi apamba de thungalaroi koina mi ojuji kisan hakchangi aning ba pamba tang tawije kari gino haidi thawai asengmana haibudo adugi matuna sattabagi ne koi thawai asengmana haibigi matuna satsi aduda side hai ko maramdi hakchangi apamba dun
Hakchangi apamba duna thawai bu yangne thawai gi apamba duna hakchang bu ne maramdi mokhoina tawning bodu tawduna mokhoi amaga mayong ne hamne akoina thawai aseng na haira po khuding masigi mayok ta akoi gi hakchangi aning ba apamba sina dom yet duna thingai duna leine amuk thawai aseng bana so akoi gi hakchangi aning ba apamba na haira pa di pagap tawbuje tawdun ngai thawai aseng bana haira kane aduna pa tawdun ngai haira pudu thawai aseng bana pa tawdun ngai kane masi adom akan ba lantheng na ba amane ba Hide lanthengnagani asida kaidoba akhoi Hakchangi aningba pambasina ngamangadaba nate thawai gi aningba pambasina ngamangadamne madu ngamanningai gi damangni Prabhuna cross asibije masung ngamanningai gi sakti kudiba Ishona ikhoida loina pibiyeba masenge aduga Galatians 5:19-21 masidi paragum se matam su leitre isnausa masida haji Hakchangi thabuksinga dudi ka inu hakan silere koina Hakchangi apambagi matung ina tawba taradi masigi ne mitum yala ba nupi nupa lana ba sengdaba ludaba lamcha chapa lai muti lapa hikabe kapa yengthina ba khana chaina ba kalakpa mai hona sauba tokhai tana ba yana daba napak tana ba khamban ba mihat pa yungaw ba makhelang ba amsung masiga mara ba makhaile sigum myam je tawrane ba aduga asigum ba thabak sing tawri ba Hakchangi matung ina tawri ba sing abdi pap ki thabak sing tawri ba mi amata Ishorgi mong thole ba ta saloi aduga tawdraga sum masigi tawbagi punda pamale ba mokhoid du saloi habne ba akoi thamoi da bu pamadi mapan thongda tawto koi thamoi na bu khaladi madu pap to kra ba masi Prabhuna habne masi ekhoina kawgum ji ko aduna Hakchangi apam sing sini aduna haidi ba Christian marida yam khai Hakchangi aning ba pamadi gi matuna chaladi Ishorga khoi gi leina ba marija tatlabani arang ko bang marija phangdrabani habse ekhoina kawgum ji aduga mu 5:22 daina 24 sidam hai thawai aseng gi mai sing adudi karino akhoi mayam na loina khanare thawai gi mai di nungsiba harauba ingthaba khangaiba chanbi aiba afaba thajaba yaba puning tapa amsung masa kodum chanjaba haire bising asigi mayak da wain da thang amatana leite haibigi athadi haire ba thawai aseng gi mai sing na tawri ba se wain ja thang na ten kamamen haibudo madu loina ile maduna ten kamam thawai aseng mogi matung na chaliba missing aduda mi hatre adudi ten kamam na mi hakno haibudo adudi adu mi adu mayak ta leitre haibidi shogi wain da thang se mapung phana thunge haibane aduga kunmari jamu phaje adubu Kristagi oikrabasing na Hakchang adu madugi phattaba wakal amsung apambasing adu loina na cross hatkre hane masina habdi akhona Kristagi oikraba misina Hakchangi aningba apamba kalakpa mihubo yengthiba nupi lanaba ngchaya tamba thabak kudamakse loina thadok pangame loina hatue masi kanagi mapana Prabhu Yishu Kristagi mapana ne adoidadi akhona masi kamaina kudum chanjige abje akhoi muyengche sida luk tara mari gi konthram doide hai nakhogi narathagi kanagumbana mahaki ariba punam thadok tiri ma egi sebo oiba ngamlo hai aduna de sebo oiba Prabhu Yishu Kristagi sebo oiba abdi akhoi da leiba Hakchangi aningba pam khudumukche loina Ishorda kathokadabne masi kathokpaje akhoi Kristana oigi akhoi gi ithongneba kamaina kathokani masi karigi mapana ngamane Prabhu Yishu Kristagi mapana ngamaleba pakon japa singi mangagi kontrain doida Ishona haiba inba missing aduda thawai sing muje piyeba mipung khudem da thawai sing mangangbi gani adubu mipung khudem thawai sing pangwai kanana phangani Ishona haiba inba missing aduda thawai sing ba phangeba aduga mung John 1:12-13 da mu hai adubu mahapu loksilaba makhoi punamakta haibadi mahaki mingda thajaba makhoida Ishorgi masasing orangnaba mahana matik pibire habni matiko haidi pangal power da pibi habni sakti do pibire mokhoi se Ishor dagi su Hakchangi ningbadagi su mi beginning badagi su pokhibna te adu Ishor dagi pokhibne masina habdi akhona Kristna oiba khudamakse akhona Prabhu Yishu Kristna je kanbi mapuni haina loksanba matamda hairiba pungphom aduda ikhoida sakti pirakaneba sinausa aina hoje apel tawningbadi ikhoida ikhoigi Hakchangi aningba paming matangna nam taw leire hagasu hojengma ikhoina Prabhu Yishu Kristagi khongyada changjeba pap kutemak loine aigi Hakchangi aningba pam ta bulon mai makhona tujaraga haijaje patna thausi sakti phangribo Prabhu Yishu aina kina phamda changjare aduna ai ngonda leiriba aigi Hakchangi aningba pam ta bu leiribo khudemusena laukthok piu haina mangonda pibiyo piu dumatamda ma thawai aseng mana pibirakani ma ke thautan pibirakani ma mikup adudagi Ishona ngambi bogani Ishona mikup adudagi nangi thamoi do kahangani nangi aduga thawai aseng bana nangi thamoi da ngang bo kaneba adugu mupphom aduda thawai aseng bana nangonda ngangakpudo
tawgunu haina si tawgunu kaigum thabam tawm dai matam si tawgunu haira pudo adu matam da hairik ba adu gi matungna ekhoi sana bo na gadam ne adu da sana ba pangan ju pigne ba ishona khoina hek ta thang ba hobo matam da ishona pangal to pirakane ai ngamroi na lai to ding ngamoi ko hek hairak pa mikup adu da gi matungina ai chatke na hona gadam ne adu matam da ishona pangan pirakane hani adu go romans 13 gi 14 masida joai je प्रभु जी सुख्रिस्त की लमचा से अखोई चलू है अदुगा हक्चांगी अनिंग अपाम से थुंगन गनु है ईश्वर ने अखोई वसंग नाम पीबिरे पीबीब सिंग मपान अखोई सामुचे हक्चांगी अनिंग अपाम तौबगी फत्तब पापसिंग असिदगी अखोई थादोक्सी हैबने अदुगा सेकेंड क्वारंटाइन 9 दे है पोल मसामनसु मसिगी लांथेंग जे थेंगना के आई सामुसु क्रिस्टियन अम ओइबा मतन मसि लांथेंग लोइ थेंगने मेपुंग खुदमक थेंगनेबा पोल नजु मागी हक्चांग द तिंखंग म लय हैबने मेपुंग खुदमक ईश्वरगी अनिंगबगी मायक्ता तौनियागी दमक तत्तना ngang हैबने नखने रोमान चैप्टर 7 द पाबा तारगदि खंगनेबा पुनिंग होंद्रिबा मी अमना थेंगनरिबा लांथेंगनाबदो मसिनेबा अदु मतमदा मसिदा हाय अदुना पोल हायबजे ईश्वरना हायको महांगना इंगोंदा हायकी आइगी थौजान नाकिदम अंगकपनि हायको सिदादि अंगकपाय सफिशिएंट हायबने नंगोंदा थेंगनरिबा हक्चांग यानि मपाम खुदिंग पाव खुदिंग थेंगननिगायगिदम आइना नंगोंदा पिरिबा थौजानजे मसि मतक चारबने मसिना लोइ थेंगनबा ngangani हायबनेबा हायबजे थेंगमंगनी मरमदि असोनबदा आइगी पांगल असे मपुंग फाहनबनी मरम अदुना ख्रिस्तागी पांगलद एंगोंदा लैनाबा आइगी असोनबसिंदे आइना यामना हरावबा चावथौसे हायबने हायगी आइना सोलिबा मखै प्रभुगी थौजान एंगोंदा पांगलद पिबिरकनी हायबसे मसिनेबा मसी क्वाइदि मरोइबनी प्रभु जीसु ख्रिस्तागी थौजानगी मपाना मसी थेंगनबा ngamni हायदि बक्चांग याने पाम खुरिंगजे थुदेंगायगी दमा इखोयगी साइदा थवाय संगबा लैरे प्रभु जीसु ख्रिस्तागी पांगल लैरे मागी थौजान अदु लैरे अदुगा सगदु सिंगजु अखोयदु लोइना बिरेबा मदु मतमदा अफबा इथलदु पिबिरकु मतन ngangane अखोय ईश्वर कन्ना हायजगदमनी पतना तौगदमनी कोइना अयुक दिन नोमदा हमदा कोरजु कोइना कन्ना पतना तौगदनी पतना कन्ना तौरगा लांथेंगम मतन मसी इलाइलाइना ngangane मदुगी पांगल थौनादु जो ईश्वर पिबिरकने हायने अदुगा मसीदा लाइरि अमदजु हायको मसी आई समजलागे मरमदे कोइना हक्चांगी मायक्ता सोंगनाबा लानसे हौजिक फावबदा थेंगनाबा क्वाइदि सावबा लानसे मसीनेबा कोइना हक्चांगी अपाम तौबगी मायक्ता लैबिजे मसीनेबा अखोय मतौ करमना मसीगी लांथेंग असिदा माय पाखदगे हायतारदि मसीदा अखोय विल पावर्स लेबा अखोयने ईश्वर मपुंग फाना कथोकपा दरकार लेबा अखोय धमोइजे ईश्वर मपुंग फाना पीबा थाय अदु मतमदा मसी थादोकपा ngamganeबा सिनाउसा अदुना ईश्वर कथोकपा हायबिगी अर्थदि करिनो आइना नमे खुदिंगी थबक तौदिंगदे ईश्वर पतना तौगदमने अदु मतमदा थवाय असेंगबना आइगी थमोइदा ngangbirapdo अदु खक्तागी मतुंगना सनब होनागदमने मदुदा थवाय असेंगबना सितौनो हायतारगदे मदुरा हायकने हिरम खुदिंगदे ngangbirकने हायरिबो ngangbीबा अदुगी मतुंगना चटपजे मसी ईश्वर कथोकपा कोबे ईश्वर सरेंडर तौबा कोबे अदु मतमदा nganggani सिनाउचा अदु ngasiमा कोइना मसी मायंगनबा अवाबा लैबा तारदि मसीगी लांथेंगनबा पापकी लांथेंगनबा लैबा तारदि हौजिंगमक प्रभु जीसु ख्रिस्टदा संगसे मंगोंदा आइगी थमोइ पुनम मंगोंदा पिथोक्सी एंगोंदा प्रभुना मागी मखोंदा तुजबा मतमदा आइगी थमोइ कहनगनी मांग अनौबा थमोइ अमा एंगोंदा पिरकनेबा हाइबा थवाय थमोइ अदुगी मपाना ईश्वरना थवाय संगबा पिबिरकनी ईश्वरना एंगोंदा थौजान पिबिरकने मागी थौजानजे सुगमा अखोइना सुगमतिक फत्रिबा मखै मागी थौजानजे सुगमतिक यामगनेबा हाइबा मागी थौजान असिगा लोइना अखोइना अखोई चांग अनिंग अपाम खुदिंग मचलोइना थादोकपा ngangani हाबसे आइना हाइजरी अखोई ईश्वर कन्ना पतना तौमिनसे कनागुम्बा अनौबा मी ओइरगदि आइगी चैनल असुबु सब्सक्राइब तौबियु मरु मपांगचिंगदा शेयर तौबियु इसिनाउसा मी अमगी पुंसी कनबा हाबसे सुके मतिंग मरु होय बाइबल हाइबा सुमदुगी मतुंगने समिनसे अखोइना हंगलिंबो वाहंग लेरगसु हंबिरो अखोई बाइबलगी मतुंगने फाजना नैनरगा अखोइना थिदोमिनरगा अरांग खुबमदो पुन्ना समिनसे आइना मयामदा अपील तौरी पतना तौसी सगद लैबे पाइशो हौजी अखोइना निशा चाबा फते हाबजे खंगले अदुना क्रिस्टियन ओइबा अखोइना पुनम थादोपा ngamenbiu हौजी अखोइगा हक्चांगी अनिंगबगी पामबिगी मागते कन्ना लांथेंगरिबा सिदे पाइशो सोंगरिबे पुखोनिंगता नाकी थवाय संगबदा पिबिउ नाना थौजान पिबिदुना पुनम असे माइ पाकपा ngamba हाबदो ओहेनबिउ खुदम चलगा पाप खुदम थादोक्तुना हिंबा ngamba हाबदो ओहेनबिउ प्रभु जीसु ख्रिस्टगी मिंगदा खुरमजरी आमेन।